Social media gi update post khara mayam da patok sari ahan bada korongan ba khuman na asumna fong dorakli Bosnian war fibam da tadaroba sida khudak da table da santi purakani na khalliba singsini aina ngagliba se mahaki makha tarakpa oina kautro kadangban sekmai se Imphal dagi kaisula panate masi kaira adi Imphal yaurakpa kuiroi si tabada mapan da chen kidawba mayam lairi thengna hodui se noi aikhoi kharadani si khangna chatminasi. Next update ta Kuki militant singna Manipur turen mathakta ubak thong ama saduna sugunu romda yamna laina sangsilaknaba sem sakre. Next update ta Robin mangang khwairakpamna asumna fong dorakli pu lanmang kibzen ngasi 28 April 2024 da kauktruk hainam thinamga loinana satkre mathang mapokta thigi han oina pokpa oyuko haina fong dorakli. Next update ta Kuki ama Sire ahum sokle kauktruk singthak ambulance ta hapaga puthokre hairi. Next update ta Chief Minister gi mingsati national media singda sabak fakle yamna nungaire refugee sing yokhatpagi mahai yale aikhoina hojik pamidi lal laukthokpa ngamba CM duni. Next update ta election gi result laukhoklaba matungda Manipur da ing tapa santi hanjilaknaba honaminasi haina Govindas konthokjamna fongdokli. Next update ta film Rohan Singh na suna fong dorakli Silong gi numit nini gi concert mahai yale apun mana pangal ni Silong da leiriba isil inaw sing na Manipur gi angamba mateng hena panglani thang sidi silsar mai kai pangba tare imalaibak na yai fare haina fong dorakli. Next update ta Manipuri by blood hairiba page asina asumna post dorakli the mighty Arambai Tengol 9th ISKF All India National Karate Championship at Dimapur da pangthok liba tournament asida Arambai Tengol Unit 4 Khangaboki aigi inaw ningthojam Maitai N Romeo na gold medal laurakpada hainingai leitana nungaiba fongdoksari aduga Arambai Tengol isininaw singda leiriba magun singse malem pumbada khanghalasi.